खुरुमजरी ISTV की पाव में यंग ताबरी पमयाम पुनमकपो तराम ओक्सरी हौजिक अहान बदंगा सिगी मरोइबा पाव पिजरी इंडो म्यांमार बॉर्डर द ड्रग ललोंदा फाना बखोना बदा लेबाक अनि की मरकता साउन उंखटनरुरे अकोइबगी फिवम अमदी सा उसेक नाक सेनबा हाइबसी अखोइ खुदिमकी तंगाइ फदबा थौदांगनी हाइना गवर्नर डॉक्टर नाजमा हेप्तुलाना हाइख्रे हेलीकॉप्टर सर्विस हौदोनबा ट्रायल लैंडिंग जिरीबम हेलीपैड पांगथोख्रे अमसुंग फेडरल डिस्ट्रिक्ट सिंगी पोथोक मथंग सहिद हेंगतना पुथोप ngamnanaba फार्मर सिंगना कन्ना होनरी हौजिक पाव संदोन पिजरी एंटी ड्रग एब्यूज कैंपेन कमिटी मोरेना इंडो म्यांमार बॉर्डर ड्रग पुथोक पुसिन तौगदोरे हैब पाव अम फंगबदगी कमिटी की वॉलंटियर्स सिंगना बॉर्डर द लुमदुना लेरिंगाइदा म्यांमार की निसा साब सिंगना लेबर सिंग मानरगा कमिटी की वॉलंटियर्स सिंग नुंगना थारकपदगी कमिटी की थौमी खरा अशोक अफन नंखरे होस अशोक सिंह मोरे हॉस्पिटल पुकतुन लाइक नखरे थौदो अदुदगी नाकल अनि की मरकटा कन्न उंखटनरखी खुदक्ता मोरे की डीएसपी थॉमस थोक्सोम मोरे ओसी लेखो हाउ वाईफाई कमांडो ओसी शक्ति सेनलु सिंह टीम मरी संगसिनुना इरांग अदु नमथनब होनखी म्यांमार की माइकई की आर्मी पुलिस इमिग्रेशन के ऑफिसर सिंह लाखी तुंगदा नामफालों की इमिग्रेशन ऑफिसर लेबाक अनि की मिहु सिंह वारी सानरब मतुंगदा यानब पुरकपदगी इरांग अदु नेमथखी मिफम अदुदा तमु के डीसी म्यांमार आर्मी की कमांडेंट अमदी अटै ऑफिसर सिंह याउखी इंडिया की माइकईदा डीएसपी थॉमस थोक्सोम ओसी मोरे लेखो हाउ वाईफाई कमांडो ओसी शक्ति सेन अमसुंग तरामथोइ सुबा असम राइफल्स की ऑफिसर कया सरुक याखी एंटी ड्रग एब्यूज कमिटी मोरे की वॉलंटियर्स सिंगना थौदोक थोपम अदुदा लेबा तरामथोइ सुबा असम राइफल्स की पोस्ट इरांग थोकले हारुबदा थौवा साखिदब थौंग कमिटी असिन नुंगाइतब फोंदोरकले अकोइबगी फिवम अमदी सा उसेक नाक सेनबा हाइबसी अखोइ खुदिमकी तंगाइ फदबा थौदांगने हाइना गवर्नर डॉक्टर नाजमा हेप्तुलाना ngasi सिवरोंग द लेबा क्लासिक ग्रांडे द बायोडाइवर्सिटी फॉर एवरीवन्स लाइफ हाइना मिंगथोनबा मिनिट अमा सांगबा डॉक्यूमेंटरी फिल्म अमा ngasi फोमगे थरमदा हाइख्रे मान मखाटाना मालिमगी ओइना हौजिक अइंगसागी अहोम कया लाक्ले मसिना मरम ओइदुना जीव मसा मसा मांगसिलकपा फाव यावरे असिगुमा फिवम असिदा अखोइ खुदिमकना हक्सिन लौब मथौ ताइ अमदी नाक सेनबगी थौदांग यामिनबगदमनि हाइखी in our religion. We worship rivers. We worship river and throw our dirt into it. If you worship, you must be having a temple in the house. Do you throw your dirt onto the Devi? No. Then why do we throw dirt into the river? We worship trees. Do we cut anything we worship? We worship our parents. Do we cut the legs of our parents or the neck of parents? Try to think before acting. Try to think what are we doing, and that is what is the message I think today. ngasi ki tharamadu the speaker y kemsan IBSD ki director professor Dinabantu Sahu hana minister orama dr M Nara amari forest and environment ki miyoi ka saruk yakhi professor Dinabantu Sahuna manipur lenga na pat kya ke sakta mangsil lakbo haksin na lobaga loinena akobe ki phibam ngak senbada miyoi khara khakta da thadopagi mahuta akoi khudimang na saruk yaba mathau tai singi lam singda paksana sathariba pamlo ubana mahausa ki phibam da piba akai ba khanglabasu ngasi phaba mahu sinba yaba hingnabagi lambi pidabana adumak sathari मसिना मणिपुर खक्त नतना मालियम द असोब साफु अमा पेरी मसि मियाम पुना खंगमिनबा मथौ ताइ हाइखे Everybody should spread this message and educate their children and their colleagues and everybody not to cut down the trees as well as not to pollute the water bodies. So my request to all the people here across the world is to propagate this message to all the people for saving and conserving the biodiversity. था सिके तलागा मापन मणिपुर इहान हानबु ओइना हौगदोरिबा हेलीकॉप्टर सर्विस के ट्रायल लैंडिंग इम्फाल एयरपोर्ट के पाइखलगा जिरीबाम की हरिनागदा लेबा हेलीपैड माइ पाकना पांगथोखरे उड़ान स्कीम की मखा चीफ मिनिस्टर एन बिरेना मणिपुर के मनुंग हंजिनबा मफम सिंगदा हेलीकॉप्टर सर्विस लेहनबा पाइखलगलिबा खोंगथांग सिंग सेम साबा लोइसिलक्तुना ngasi ahanbu oina पावन हंस की हेलीकॉप्टर अमा जिरीबाम की हेलीपैड नुंथिल पुंग 3 मिनिट 50 रोम ताबद लैंडिंग तौखिबने इम्फाल दगी जिरीबाम फाबगी हेलीकॉप्टर पाइबगी मतम मसे मिनिट 30 मारोम संगी हाइरे
ngasi ki tharam adu da Jiribam ki MLA MT Asabuddin BJP Manipur Pradesh ke General Secretary K Sarat Kumar District ki SP amasung atai official singu saruk yaki Ministries of Home Affairs amasung State Government ka me thada yana kiba amagi makhad Imphal Jiribam Imphal More Imphal Tamelong amasung Imphal Parbung helicopter service hauragani haina lauthok kiba leirabani tha asi ki taraga mapan do official oina helicopter service asi hautokani Imphal dagi Jiribam phawba ahanba service asi da Chief Minister yaun atai Minister Singsu yaurba yai hairi Saliba sahi asida puthok liba Federal District Singi pothok mathang sahi de hengkana puthopa ngamna ba farmers singna kanna honari masigi damak Manipur ge Organic Mission Agency Momana akanba Khongthang Kaya District asida paikali Moma ge Project Director ke Debata na Lusingba team amana Federal District ke Singi da thariba singi phiam yengsinkre hidam masa report ama Manipur da singi pothok pada mangjil thariba Farjol District asigi laumi singna puthokpa singi pothok kaya yonfam leitabadagi awaba kya mayok naramba adu Manipur Organic Mission Agency Momana achoba thaudang lauduna Manipur gi mapalam gi company singna matamga chanaba laumi singdagi sendong leina nabagi yana che inakhibadagi district asigi laumi singda anoba asha laktuna district asida hanadagi hena pakpakmana sing thabagi lamda changsilli District asigi khunja singi hingnanabagi amata ngairaba pambaidi sing thabani Manipur Organic Mission Agency Momana Organic ki changsiliba iho amadi Department of Horticulture na lawrapa thaudangna mamang chahida pangthokhiba First Ginger Festival na farmer singda chawna kanaba pikhibana mathangi lawrokta hanadagi hena pothokki chang hengatna puthokna ba hotnari Organic Mission ki makha sidista akoina tawriba thabaksina mathangi chahida akoina target tawriba production si total 6000 to 7000 metric ton amukti ginger si thon nabagi aduma pandamni akoina thamjaribasi mafamsida leiramiba farmers singi hana paidana chittadana leiba mangbagi changdi asuki matik handare haidana akoina khangmangami Puthokliba pothok mamal wangna mapalamda thadoknaba hotnabada Momana chingi manung hanjinba mafam singda leiriba laumi sing maromdom lepchaba ngamnanaba khongthang kaya paikhatli laumi singna puthokliba pothok kaya mapalgi company singna hena pamnaba chemical fertilizer season nadana organic law pathap ama puthokpa amadi mathau tare aikoina mission na thammiba pandam si maruoina Manipur gi chingda leiriba maximum Manipur gi area di chingni hariba ching sida leiriba chemical gi input si sinadaba overall je koina organic onthokpa targadi pot si sittana lei natragana sitloi haibagi adugumba akiba chingnabadu ekoi phagadori makoida munna gyan tahanba ma changi thabak suning naba nomning naba farmers na suraba kanda individually suraga nomaga magi farm dagi puthoriba potsi yola kandani magi semilon phagattoise sigumba farmer mayam amana semilon phagatpa haibse state ki ba achoba semilon da achoba mating ama Pangaduribani. Matamamada lamdam mashigi singi pothok silcherdagi lakpa businessmen kayana ahongba mamal da leiduna pothok kaya mamal yaudaba mongda leirami adubo nasidi madugi awaba pokpangamle hairi main resource hoina family income phangna bai gide khoina sarkar gi thabak tawba khotpana tabani na sing sida ekhoina 100% oina depend tawe farmer oibani na paisa se puthokpa gi transportation amasu change adu changdabi da ekhoi gi thonggan da hai tare silchar marwari kumba moi sing sela aga moina paisa piraga per kilo da 5 rupees su lay per kilo da 10 rupees su lay sometimes my rate se fluctuate oibani na 100% depend on marketing di till last year di ekhoi silchar da depend tawe last year tharam da mi sing na su handak the market lay rabni na tha ge he se almost some more than people sing se yam lai re ko aduna ekhoi yamna harawe sarkar na ekhoi da handak ingsan lakpa se Farjol district asi Imphal dagi yamna lapa amadi lambi thong ningthi na fattabana district asi dagi puthokliba pothok Imphal tamna puthokna bkhonabada awaba kayadi thengnari Manipur lengak na lambi thong ningthi jana chembirabadi puthokliba pothok sing puthokna bkhonabada sel yamna changlibasi kharadan kokpam ngamgani Numit humni chathagadaba Manipur ki database ki state level workshop Directorate of Economics and Statistics na sindna Manipur University ki MEMS ki conference holder hokre workshop asi hagdopu ki tharam adu the schools of social science ki dean Professor N Lokendra Economics and Statistics ki secretary Raman Chan Luikam MEMS ki director Professor C.S. Ibohal Metejo Saruk Yake Center for Studies of Social Inclusions and Exclusive Policy Manipur University ke Director Professor E. Vijay Kumar Manipur da Ladybird Data Siznaribu Singh Amadi Producer Simbo Poram Amada Purana Bhonabani Planning ki
process ta niti ayok lakudagi state ki asengma data asi yana mathau tarakpada natana matam sana piba amadi sabsana puthopatanga ifadabana data use based sources supply grievance oramadagi demand grievance oina bohonarakpani haiki economics and statistics na phongba moi report mayam lei masida piba data mayam se kamai tawdina khomino kamai tawdina tawrino haibdo madu khanganing bani kagina da data gi issues leida yam manu be issue di sagi data gi definition ni definition kena lagadi data gi interpretation chu adun kena lagani aduna koina masigi data mayam sigi concept mayam se mase koina khangna baina se tawbani Ayushman Bharat ke sarukama oina Wangoi leba primary health sub center ngasi Wangoi kendra gi MLA Olukoina health and wellness center oina onkhatlaba matungda hangdokre thoramadu da Imphal West ke chief medical officer Haikam Kulasu saruk yakhi Haikam Kulana ahandigi oina primary health sub center tara health and wellness center onkhatpada Wangoi kendra gi suyawr khibani ani suba tangka ki oina primary health center kun health and wellness center the onkhanaba pandam thamli MLA Olukoina health and wellness center the onkhalakpa asina hanaleramba ana layengi khudong saba sing adugi mathakta ahianma khudong saba mayam ama hapsile masina parja singi ana layengi thabakte hiana khudong saba piragani haike ana piramba facility dagide hoji am phajana ko hena phangani ngasi mak koi mutum phibok sida ngasi inauguration to nimit maksida delivery gi special mai koi delivery to na ba ward changre ada town da yam achok hospital makta natraga sbi koi sumba ruel area sida le ba kitang outskirt oi ba kitang distance kra lap na le ba pom sing sida chu chathok chasin gi inconvenience oi mayam sumdo convenience oi na ba gi damakta bharat ki oi na local padumba mission ni ya appeal dagi di lekai sida lekai da le ba कोई सब सेंटर्स हाना वरमीबा अपग्रेड तौखरबा जगह जगह द लेबा लोकल प्रजा पुनमकनसु इसागी प्रॉपर्टी नि इसागी लन्नी मसी कोई तुंगी हरकदरिबा तुंग कोइना ले हरगदब पोटनी ने खनबीदना याम हाइजीनिक कोइबा अदुबा कोई हॉस्पिटल अमा ओहेनबदा याम पुनमकिजु सपोर्ट चंगी याम पुनमकनसु मुतेम पांबियो हाइबा चिगे थमजो ngasi khusa haibigi lairem bini hainari ba lining tau pisa tau irat thongni bigi thara manipuri mafum kada pangthok na kre ISTV network na su irat thongni thara masi pangthoke angan ba yukti gi hauna network asigi president P Parfulo amadi secretary KS Khogendra na lusingduna pisa tau gi mafam da yaifa thongni zakhi network asigi executive member editor in chief yaun staff singsu thongni ba du saruk yakhi Amoramda lining to pisa tau irat thonibagi tharong si Manipur gi mafam kya da pangthok na khi kwakatil ngana pitong da leiba vocational training center IBM sana tailoring house da su tharamasi pangthok khi State Bank of India gi nifug mari so branch sama sugnu da ngasi deputy chief minister Y Joy Kumar hangdokre tharamadu da sugnu kendra gi MLA K Ranjit SBI local head office Guwahati gi chief general manager Sunil Kumar Tandon general manager Din Gupta DC Coxing Nalentang Talenzu Saruk Yake Deputy Chief Minister Y Joy Kumar na miyam gi damak pakha lebas kim sing bank ka kusam naraga thabak oina pangtho na bahona batai bank tigi lo lawrabadi singbagi hainabi laigedabani haiki gi pochi de kai dong le su mang oi si gi zum sifam dei ne ba yon me aba dum le ni ado si to biyo aduna tana mudragi no nogdoi ne khalaga mudragi de pangani adai no no se ko to kne khalaga di ai ta sing da ai bengi kamu sing da ai recommend to jeroi piru no ai no na ngam ga do oi ga di
ꯁꯤꯡꯒꯠꯄ ꯉꯝꯒꯗꯣꯏꯗꯤ ꯂꯧꯕꯤꯌꯨꯕ MLA K Ranjit na Manipur Tampaki Aroiba Saruki Sugnu da SBI branch sama hangduliba asi Sugnu miyam khaktagi natana thangnabada leiriba Sandel Sursanpur amadi Bishnupur district ke miyam desu sauna khudong saba phanglagani haike to haidi khuding makse ngasidi State Bank of India gi miyek makhada haiba tai asi Sugnu da ibada wangbring gi thaujan gi bank ma hangbase ekoi khuding makki not only within the Sugnu Kendra but neighboring people of this Kendra. It may be hill people, it may be valley people. Akoi loinamak khudong saba phangagani. Manipur ke lau singu bagi phibam sel sangdana pothok hena puthok na ba laumi singda farm mechanization mapung fana sizna ba thaurang Gujarat ke Raskot leba Saktiman Data Agro Technology Private Limited na mapung fana paikalagani hairi hilamasida report ama थासगी तांग तरा निथुइदगी तरामंगा फाउबा गुजरात की राजकोट लेबा शक्तिमान टिर्ट एग्रो टेक्नोलॉजी प्राइवेट लिमिटेड ना NETC एग्री बिजनेस मणिपुर का खुसम नरगा तोंगान तोंगान बा मणिपुर की डिस्ट्रिक्ट सिंगदगी फार्मर सिंग याउना पुन्न मियोय तरा निथुइना साबा कांगबु अमना चटकिबा फार्म मैकेनाइजेशन एक्सपोजर टूर अदुदा मणिपुर की ओइना अखन्नबा थौरांग पाइखतनबगी वाफम मसी शक्तिमान टिर्ट एग्रो टेक्नोलॉजी प्राइवेट लिमिटेड की मैनेजिंग डायरेक्टर हर्षमुख गोहिल ना ISTV न्यूज दा फोंदोरखिबने मणिपुर की लौमी सिंगना सेल चंगदना चाथोक हेना पुथोक हन्नबा कंपनी असिना सिंगनबा अमग लोइना थबक क्या पाइखलगने मसिगिदमक मणिपुर की लौ सिंगुबा तौरिबा मफम सिंगदा चानबा फार्मिंग मशीन सिंग डेवलप तौगने लौमी सिंगना मशीन सिंग लैब ngamद्रबसु सर्विस प्रोवाइडर डिस्ट्रीब्यूटर सिंग की खुथांगदा वाहन्नबगी खुदोंग चाबसु फंगनगनी हाइके We can't purchase the land more because we have land is fixed. So what is our goal? Our goal has to be to increase the yield per hectare. Till date, whenever we are not increasing the yield per hectare, we are not able to make it the double income. That is the only way we have to make our yield as per the developed countries. So for that, the basic need of this doubling the income or doubling the yield per hectare, it's necessary to proper way it will be cultivated. So we are in the all complete cycle of the crops, like from tillage to harvester. So we are now basically given the complete solution to the crops. टूरदु द सरुक याखिबा फार्मर सिंगदा लौ सिंगुबगा मरी लेनबा खुलाई क्या शक्तिमान टिर्ट एग्रो टेक्नोलॉजी प्राइवेट लिमिटेड ना साबगी मवोंग सिंग अमदी फील्ड डेमोन्स्ट्रेशन येंगहनबगा लोइनना मणिपुर की फार्मर सिंग न थेंगनरिबा खुदोंग चादब सिंग कंपनी के एक्सपर्ट सिंग कुपना खननेनबगा लोइनना फार्म मेकेनाइजेशन तौबगी कानब सिंग पावर पॉइंट प्रेजेंटेशन तौदुना येंगनके खोंगसद अदुद सरुक याखिबा सब्जेक्ट मैटर्स स्पेशलिस्ट प्लांट प्रोटेक्शन केपीके थवाल की डॉक्टर M थोइथोइना लिसिंगनी सुपना कुनगनी थोइ फावदा फार्मर सिंग की इनकम डबल ओहन्नबा प्राइम मिनिस्टर नरेंद्र मोदी की पांदमसी मणिपुर की फार्मर सिंग दसु मंगफाव नहनगे हायरबदी फार्म मेकेनाइजेशन सिजनबा मथौताई हाइके लो खोइबा अदगी थाबगी देन हार्वेस्टिंग की अदुगुम मखन कयागी पांबी सिंग की वही वही हेकपगी अमसुंग तोंगान तोंगान मखोंग मखल कयादा मेकेनाइजेशन सि सथे ना तिनागी हिदाक सिंग काप मतमदा पाकलबा लोपाक सिंगु परक चंगगा हिदाक काप ngamaktaba adagi area yam thungba ngamdaba nongmada sangama ma hidak kapado warpa sigum kya asi ngasagi mechanization gi makoi space da leiba protector kai ba khulai sin ragadi nongna pari hum mari su yam laina ka thopang ngampa masi oragadi bambi singbu mangan da leba dugumba laina thina mayam do mahaki manungda chap chap hidak ku kapaga yam effective oi ba mongda control torogadi akoi potok yam yamna komne kan an bangani masida natana upambi dubu makhongdagi matuang bawa thungnaba hida ka pa ngama pai basi mechanization natana oithokte pambi mina kakalaga matada u de hida ka pai bu ya ban nati adugo siguma kulai ga si sinar lagadi akoi gi pambi de gi thokham thok pothok adu chana puthok ngamlagadi farmers double income so ida pai ba ISTV न्यूज की दमक अखोगी पाउमी इंद्र गलोइना पाउदम जरिब सुनील कुमार गुजरात राजकोट
Framework Agreement ki mayukta Reformist Student Friend na sangslagli ba khongjing sarukam oina Kaksing District ki manung sanna Lamaitong ki Ice Kainahal Memorial English School ki mahiro sina khongjang sangsin kre Framework Agreement na Manipur ki apun mi sector da akai ba pi ba yaroi divide and rule policy khudak telep ko da bani na travadi pre mergers agreement status ta handin ga da bani hana dabi tawki RSFK Secretary General Amarjit Ningthojana khongjang as September kuntra fawal leptana sangsin khigani masida laingak na lamdam masibu kannana ba aset pa fidap ama lobby yo haike RSF amadi kanglai bakta lei yom mahiroi khuing mangna yabang amlo hafe wafam madu RSF ki maikai degi thamjang loinana ngasi bakhata na changsi lagleba khongjang asi lagleba September thagi aroiba numit habdi date 30 fawal leptana changsin jagi gani Swasta Bharat Mission ki makadang si swasta hi sewa gi sarukam oina Nambol gi akoibada lamtu sengdokre Nambol Police Nambol Municipal Council amadi naha kyana saruk yaduna Nambol Police Station mamangdagi Nambol kaithil faba lamtu sengdokhe lamtu sengdokpa da Nambol Municipal Council gi chairperson councillor Singh Nambol Police ke OC yauna police personnel kyana saruk yakhe Amaramda swasta hi sewaga mari lenena Kumbi Municipal Council na sinrangasi Kumbi kaithil gi akwebada amon akai sing sengdokre thoram ajuda Kumbi Municipal Council gi councillor WC Bobisan Luwang Executive Officer M Inaubi Kumbi Police ke OC Police Personnel Singh Kumbi Municipal Council gi staff sing saruk yakhi Kumbi Municipal Council gi Executive Officer M Inaubi na phongdorpada amon akai sengdopa si Kumbi Municipal Council gi wat khudimakta sengdona ba pandam thamli masida miyam na mating pangbiu haike Bishnupur District ki Onasu District Waters and Sanitation Committee Bishnupur Sinuna District Community Secretariat Complex ta campaign hogdokpaga loinena lamtu sengdokre thoram aduda Manipur Pollution Control Board ke chairman L Radha Kishore PDA ke chairman T Robindro MLA S Bira Bishnupur ki DC Pawan Yadav Bishnupur ki SP Hobson PSED Bishnupur Division ki Executive Engineer Gokul Chandra DLO Singh Pradhan Ward Member Yauna official kyana saruk yakhe campaign aduga mari lenena khongsat ama satlaba matung da DC office complex manung da leiba Panchayat Resource Center da DLO sing saruk yaba swasta hi sewa hogdopegi mapung aba tharam pangthokhe tharam ajuda Tampake district ki manung da often defecation free ODF oire hana lauthokraba district amasung Bishnupur district ki gram panchayat kunga mari gi pradhan singh da ODF certificate yanthokhe Swasta hi sewag sarukam oina Bishnupur Bazar su District Police Bishnupur amadi Bishnupur Municipal Council na punna sinduna Bishnupur Bazar gi akwebagi lam tu lunana thamaba sengdokre Bishnupur Police ki Additional SP Manihar Additional SP Luikam amadi Commando gi OC Bishnupur Municipal Council gi Councillor amadi Police personnel kyana sarup yakhe Prime Minister Narendra Modi ke sahi humpunipan subampok numika mari lenena Bharatiya Modi Army na sinna swast Bharat Mission gi makha da hangang kindagi manung san ma hangang sing da leba margin gi khubam gi akwebda lamtu sengdopaga lenena usara kaya thakre thoram adu da Forest Department ke Sadai Hills ke Ranger Officer E Hemo Bharatiya Modi Army Manipur ke President ke Besorjet yan mi kana saruk yakhe Tribal Cooperative Marketing Development Federation of India Limited Guwahati National Limited Nisupna Tathagadaba Mini Adi Mahasab Ngasidagi Nuclear Complex ta Haukre Salai Holdings Private Limited Amadi UNESCO Club Manipur ki sponsor makada pangthopa hodopagi tharam aduda Salai Holdings ki chairman N Samarjit Tamilong ki former MADC M Daniel Yan mi kana saruk yakhe chairman Samarjina Mitai Jati Asi Jati amakhakinate Manipur da leba jati khudimak isili naw ngaktani nungsinaba lamdam asigi apun mege saktam purapangam gani haike पृथ्वी की हिस्ट्री चेंज हो की बसा कना नो नुपी ने करम मतम की करम पोरी करम हाप तगे कई की दमक का सिंगल फैमिली इसी नो मैम से कई की दमक अखोइबो मचेत मचेत तोंगान तोंगान मोंग थबिरम निबनो वी विल बी टुगेदर अगेन वी विल प्रोटेक्ट एंड प्रिजर्व आवर इथनिक्स our language our culture and our tradition jati khunimaki oina mana mana puthokchaba mana preserve tokjiba mayam sindo exchange songnabagi aduma achoba market ama leiraba matamda पृथ्वी की लमकोब मैम सिंह मफम हाँ चंगनी दे विल नेवर गो टू कैसमपाट की मोरे दुकान हाँ चंगोब मरमदे दे आर कमिंग हियर टू सी व्हाट इज मणिपुर टू टेस्ट व्हाट इज मणिपुर Asumaran Tidina Miyam Omsiduna Mi Hatpa Mob Justice Ki Mayotangasi District Singna Pakistan Yaning the Bakongsa Satre District Administration Bishnupurna Civil Organization Youth Club Singha Kusam Adrangasi Nimidang Bishnupur District Complex Tiki Bishnupur Power Candle Thanduna Kongsa Satre
District Administration Technopolisu Mob Justice ki mayokta khongsa satki miyoibigi punsi belu lehelo Mob Justice asi injustice ni aikoi miyoiba asi wakhal khanmang ama jibani haiba placard sing sijanakhi. District Administration None amasung Civil Society Organization singnasu None Bazar Mob Justice ki mayokta candle light thanduna thoram pangthoki mairai khongsat ama None thongdagi None traffic junction phawba satki. District Administration Tamelong nasu peace rally ama Zadonang Park to traffic point phawba satki tharam aduda LSP Tamelong Ningstan Basumna Mob Mazatha thabak khudimak lepkodabani state asida law and order ngaknaba agency lai haiki. Senapati Dasu District Frontier Organization NPO Senapati District Student Association Amasu Senapati District Women Association na Mob Justice ki mayokta Kendall Thanduna Tharam Pangchokre Tharam aduda Naga People's Organization ki Vice President District Women Association ki mihusing wangang ki Terrorism ki thawdok matungda amukana thoktuna ba Kangla Geta Kendall Thanduna Furup ki asumba Faruk Asum Wayal Fanghanaba protest Taukre, Faruk Katinamba Marumapang Singna Sinma Taram Aduda, Mihat Asi, Matunda Amukana Toktaba Olasano, Government Su Asiguma Tokdok Toktanaba Akan Matavak Lokopio Hike. Mob lynching se, Tohan Bidaba, Ahoy society the labor, Mimiamgi, Heidi, Ahoy da society so I want the natural show, I take the power and show than Heidi. Law like the society in Namayam Haine, Adudo law lay have a sam to government Heidi, Ahoy the fate ama. Restore to Delhi Association of Manipur Muslim Nasu Sinduna, Delhi da terrorism Thodoki Mayokta Kongjang Sangsinki, Manipuda Kundariva Pangal Simbo, Nongnapam Oiba, Lila Cinema Kayadus, Purup Asibo, Nongnapam character Ama Oina Putopakan Yaning the Fongdoki, Masatki Hana President Oramba, Mira Saha, Kori Mayumna, ISTV News Ke Delhi, Paume. Roses ka unabada Manipur Kunaida Pangal Singbo Fajadaba Oina Ubugi Sanabi Amalaiba Asi Maru Fangna Mutatama Tautai Masida Pangal Kaktanatana Furuk Pudimak Topira o Haiki. Manipur social poison like Homamata, Kamina City, situation arise or even I couldn't name in Nakanda, biasness of to the account, objective in Nakanda, my opponents section Masangi, Masiki dams to all section of different section of the population, the dams are surgery, plate surgery, let's unite and fight this injustice. Jiribam District Su Irabot Mita Manakta Civil Society Organization Sing the Mob Justice Ki Mayokta Nimidang Kongjang Sangsin Kre. Bharatiya Mazdur Sangha Manipur Sinura National Table Day Amasung Besa Karma Githaram Kasampat Community Holder Pangchokre Tharam Adu BJP Gi Wangangloi Tiken Secretary Organization P Pramananda Maitei RSS Prasadak El Jatra Manipur Building and Other Construction Workers Welfare Board ke chairperson Ahong Sambam Prem Kumar Saruk Yakhe Mazdur Sangha Manipur ke Secretary Sana Tombina Sidmi Singh Yafatarang kaya paikat naba Maita Pradesh ke Dapot Pan Tengari na Lising Masama Panyaka ke Mangada Linkat Kiba Mazdur Sangha Sing City Asia ki Kwadi Sabat Trade Union Ama Oide Housing Shimi Crore Ani La Kuntaro member Oide Haike Lamphel Baptist Church amasung Lamphel Rongmai Baptist Church eviction tongonaba notice pirakhiba Kuki Baptist Convention amasung All Manipur Christian Organization na yaningdaba phongdorakle Hiramasida Governor amasung Chief Minister na yengsinbiduna order asi handoknaba taksilakle hauzik pawge maraktan atenba break ama with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu August thagi GSTR 3B return file tawbagi aroiba numiti lakliba September gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery.
Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Medillion Ambulance Services Manipurna miyam gidam khodok chare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo. Medillion Ambulance, People Ambulance. Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. Break it tungda makataba pau pizari. So mundulaiba Birmangol College the DPC ningtina pangthokna staff nipan thadilakpabu yaning daba phondoktuna Birmangol College Student Union na college asigi A block amadi principal ge office solonsin kre atuba matamda warusin productrabadi makatana hena kanma khongjang sangsin gani haina college asigi finance secretary L Ramesh na phongdorakle sida nongna changlai libe staff changbagi clarification pi dragadi khoi matam kaktana A block thingjen gani aduga khoi makataba khoi tabuk tawam ma khoi tawkan. Manipur Police Department ki makhada leiriba BDF personnel singna mathau tawringai matamda asok apan jawba amadi laitabda Imphal West SP ge miya makhada sel ge mateng pangani haina SP Jogesh Chandra Hobizam na phongdokrai Imphal West ki SP ge office ta pangthokiba BDF personnel sing amadi ice athoba mitai laikidabagi imung manung da sel ge mateng kusinabagi tharamda SP na wafam masi phongdokhibni ice athoba hairangoi thong post laibani mahakpisum ningom direktagini SP na athoibagi apo Kanonda lupa lak amagi senpham kusinaki senpham asi Imphal West District BDF welfare na junta madi October thadagi lupa sama khaineraga thamba senpham digi pibani Imphal West District BDF welfare association ge president MD Riyaz Khana BDF personnel singna asok apan sibana ba tholokpada government ki maikeri ge tembang amata phangdabana BDF welfare na sel khajin naduna fan oina thamlaga mateng pangbani SP Imphal West Jogesh Chandra na asigumba BDF singna ana ayek amadi laikhidabagi mateng pangliba asi apen mafungdokhi Imphal West District BDF welfare association na akoigi district ki oina ajun thadagi na October tha phawose koi lupa chama kakcharaga koi makha tarakpana lupa kun kakpa adugi kaga iba phal mayam se koina tungsin jaraga sumaina every BDF ama sirakpada district welfare fund dagi koi lupa lakh ama कोई गवर्नमेंट की सहायता की नते कोई बीडीएफ से कंट्रीब्यूशन तौनरगा दुमाने वेलफेयर ना कोई खुशी नजबा अदुंग असिगी से कोई हुइनिंग सुबम कानन देवी कोई की लेखितबा इताव मरुप असिगी मागी मादा कोई लुपा लाख अमा सिंग असि खुशी नजबने Legal Awareness Program ama District Legal Services Authority Imphal West amati Women Progressive Center na sinduna lamboi khonang khona pangthokre tharam adu District Legal Services Authority Imphal West ke Secretary Lamkhon Pau Tonsing IMC ge ward member AK Mangnem Saruk Yake domestic violence amasung pokso eki matang da resource person singna wa ngangkhe ADC More के ऑफिस कॉम्प्लेक्स द नेशनल इंस्टीट्यूट ऑफ इलेक्ट्रॉनिक्स इंफॉर्मेशन टेक्नोलॉजी इम्फाल के मकाद अनि सबु एन स्टडी सेंटर अमा हांगदोखरे तरम अदु द ADC एन बंकिम नालित के एग्जीक्यूटिव डायरेक्टर TS पामेश्वर SDC मोरे आइस रोमेश सरुक याखे Kamjong district ki manung sana laiba lai hauram hariba village asida phim sokna yamna wana leramba imung manga ano ba tasi yengsi haiba WhatsApp group asina thengna rakre makoi singi manung da lukrabi nupi masaga sai kuntra tangai ribi ke wonchuila kobi nupi ama masa nupi ahum galwene na kana matuna yengbidana leramba thengna rakre nupi adu matam khargi mamang dige naduna lerakpana thabak suba ngamdabadigi imung adu saba phaba mapung fana phangdan leramba digi WhatsApp group asina angamba selge mateng piram khre hairi
mamana suduna saramba adu mama nakhibana maram oduna imung adugi angang sing seng leitabadagi laphu phulaga saramba theinaraki hairi mahakna athuba matamda miyang sanghaningi hairi amaramda awaba phiyam amad lehoraba imung maridasu makhatana anauba tasi yengsi haiba wasa group asina mateng pangani hairi Moirang Kendra da Media Erekiba Tongam Sandigi Miyang Makada Moirang Kendra Progressive Front ka kusamaduna Moirang Kendra Sakot Hanabugi Pandamgi Manungda Tronglaw Bitara Kongsami Gram Pansa ki Manung Sanba Ward number 1 amadi 2 gi lambi sing mai ngalanabagi pandam de LED bulb kuntra reflector kuntra amadi electric wire coil traga manga pradhan kusin nakre ngasi ki tharam aduda Tronglaw Bitara Kongsami Gram Pansa ki pradhan Elba Center Progressive Front ke General Secretary Uttam Kumar amadi ate volunteer yauna ward member Salam Nando Susaruk yakhe Prime Minister Oramba Atal Bihari Vajpayee lekidaba tha ama pharakpaga mari lenana BJP Manipur Pradesh na BJP Thawal District amadi District Health Society Thawal kusam naduna nomagi oiba liemna layemagi kem ama hairo kendrigi manungsan leiba nongpok sengmai high school pangthokre punna miyo samni rom layemaga lenana hida langthok singsu yanthokhi ngasige tharam aduda BJP Manipur Pradesh ke Vice President Salam Joy General Secretary L Nimbus State Secretary L TS Kumar Thawal District ki President L Devendra Saruk yakhe Bharat ke Prime Minister Oramba Atal Bihari Vajpayee na lekidabagi tha ama mapung pharakpagi thoram Kavya Anjali Tharong ka loinana BJP Thanga Mandal ge Executive Committee ki mifam ama Thanga Eating de leiba Mandal ge office da pangthokre thoram aduda BJP Manipur Pradesh ke Vice President M Asni Kumar BJP Thanga Mandal ge President M Nanau Singh yauna thaupuba kya na saruk yakhe Tharong mari renana M Asni Kumar na Atal Bihari Vajpayee asui Bharat ke matik sablu singba amani mahak na paikal lamba miyam ge patharang ge thabak singthabaga loinana Thanga kendra gi onasu BJP na paikal level scheme kaya gi kanaba mipum khudingda yahunsi haikhe Amaramna thoram asik wangu parking mamang lekai community hall su BJP Kumbi Mandal sinna pangthokhi thoram aduda Kumbi kendra gi MLA S Bira BJP Kumbi Mandal gi President L Sekhor yauna BJP gi thaupuba kya na saruk yakhi MLA na lusingduna lekhidrabagi mafamda leisu kathuni kai khunnabasu utkhi MLA S Bira na Prime Minister Oramba Atal Bihari Vajpayee asi singthaba yaba lusingba amani haikhi National People's Party Thawal Unit na District Health Society Thawal ga kusam naduna nomagi oiba lem na layemagi kem amang asi yaripok khoirom da leiba khoirom junior high school pangthokre kem adu hodopagi tharamda Thawal gi ADM L Radha Kanta NPP Manipur gi State Secretary Organization L Thanil Maite Chief Medical Officer Dr. M Jayant Kumar National Health Mission Thawal gi DPM Basantu Saruk Yakhi NPP gi State Secretary L Thanil Maite na Hospital tamna chatpa kudung chadaba miyo singi damakta khalaga kemasi pangthopani haikhi Thawal gi ADM L Rata Kantana sel thumgi fiam phatabana Manipur asi haksil gi matangda miyo ayamana section mangamde kemasi praja sing khada orabasu kanana ba pangthopani haikhi District Hospital Sandil da non-communicable diseases Ayurveda Yoga amasung naturopathy Unani Sida Homeopathy gi integration clinic ama pangthokre Loinana integration camp amasu pangthokre District Hospital Sandil pangthokiba thoram aduda Ayush ki State Nodal Officer Dr. Benedict Maring CMO Sandil Dr. Sarati District Hospital Sandil ge Medical Superintendent in Charge Dr. S. Rajansu Saruk yakhe SBI Life Insurance Corporation Limited ki branch sama Boprada Regional Sales Manager Prata Pawarna hangdokre thoram aduda Prata Pawarna SBI Life Insurance asi awang nongpok to khwaidagi saba branch ni phu leiba finance company ama oire life insurance na angang singyaw na yamna kanaba policy kaya puthokpada natana wakat leitaba finance company ama su oire haikhe तो कस्टमर को हर टाइप के हम सर्विस दे रहे हैं एंड प्रोडक्ट का रेंज भी अच्छा दे रहे हैं एंड डेफिनेटली लॉन्गर टर्म में कस्टमर को रिटर्न भी जो भी या जो पॉलिसी के बेनिफिट है अकॉर्डिंगली उसको बेनिफिट यहाँ पे मिलेगा ही Technopol District DC amata leitre sayol amagi manungda lengang na DC tharaktuna mathok to hondrabadi Cohesive Association Technopol District na Civil Society Organization singa kusam naduna khongjang sangsilagani haine association ge General Secretary LS Saikhosang Baitiana ISTV News da phone dorakle DC masa khakta natana DC office da mathok to godaba official sing amadi atai atopa department ke official sing su masa masa ge mathok to ngonaba lengang na hona biu haina appeal dorakle Government order thopa DC na handagi haptas da joining report pidaba magi duty to dawa madule di ekoi CSO Technopol na ekoi agitation natraga
नुंगाइदबा अमा फोंदोकनी हाइना ए लाउथोकसरी अदुगा डीसी खक नतना हेड ऑफ डिपार्टमेंट सु तेंगनोपल दा ऑफिस कागदोबनी अदुगा हेड ऑफ डीसी की स्टाफ सु होजिक फाव सुदे अदुगा गवर्नमेंट ना डीसी की स्टाफ सुना तेंगनोपल दा थाजिन बिरु हाइना एना गवर्नमेंट दसु अपील तौजरी Irabot amasung Trade Union Movement All India Trade Union Congress Morian Sinduna Morigi Sabang Fight Community Hall Pang Tokre Tharam Adu All India Trade Union Congress Manipur General Secretary S. Hotin Kumar Manipur Lomi Luki President N. Singhazit Trade Union ke Vice President T. S. Purnimasi All Manipur Asa Worker Union ke President T. S. Purnimasi Saruk Yakhe Khongjom dangasi Assam Rifles Garina Thomadigi Khongjom Papal digi Ahlama Laikidre Tholok Adu Yaning the Fondok Tuna Infal More Lambi Tingbai Khongjang Sang Sinki Senari ba ARI Gari Adu Miam Amadi Police na Khamu Haibada Yakidi Hairi National Career Service Ministry of Labour ki makade schedule caste schedule tribe masi imung manung ki income sothana leiba naha singe free employability training program ama nadit infal da pangthokre mathang thagi taraga mathwe phawa chathagadaba training asida SC ST amasung OBC ki thabak thiriba naha nifuna saruk yari hauzi makhata nang asigi sanabagi pau amuk lobisi Ngasigi sanabagi pauda JYC Zairol Popina Tramali Suba District Level Sub Junior Boys Football Tournament for N. Hari Soron Trophy Lokre All Jiribam Sports Association Sinuna Jiribam Higher Secondary Gi Playground da Team Nepal na Saruk Yadun Satarakiba Tournament asi ngasi Sanakiba Final da JYC na PSC Kalinagar bu Goal Taret Manga da Matiba Piduna Champion Waikibani Ngasi Lusilbigi Taramda Retired SP Y Asok Kumar All Jiribam Sports Association President M. Brazakanta Tournament asigi Donor Ice Prem Sankar Saruk Yadun Namana Matum Singh Yanchoki. Infal DM College of Science Studies in Taraki Master Ganito the Sanga Kiba Swimming Pool, Matam Sang Sin Nava Yadana La Kiba Adunga Sidagisi Nava Yakre, Nona Among Nasi Swimming Pool Asi Hangdupiki Taramda College Asiki Principal Dr. E. Zadu, Physical Education Head Dr. K. Esna Tombi, Manipur Swimming Association Secretary Maipam Lokas Source Saruk Yaki. Hauzi makata ba sana bagi pau amuk ning thousand boya digi phang bigani Department of Sports Manipur University Kanchipur na sinduna ngasidagi University asigi basketball courta nupagi team Nepal amari nupigi team manga na saruk yaduna Manipur University Inter-College Basketball Men and Women Tournament hokre haudopoki thoramda Manipur University gi Dean of Students Welfare Professor C.S. Yaswanta Assistant Director of Sports Manipur University gi Dr. C.S. Pradip amadi Manipur University Sports Committee gi Executive Member Dr. K.S. Joychandrana Thorambapu Singh oiki Pangthokadoriba tournament asigi ngasi sanakiba nupi masagi ahanba semifinal match sa Biramangon College Sombungna Dem College of Arts bu point kunipan sinoda maitibu piduna final sangkibani ani suba semifinal match ki sanakibada Dem College of Science na Manipur University Kanchipur bu point 39 da maitibu piduna final sangkhre Tournament asigi ngasi ahobur miki sanakiba mesta Manipur University Kanchipur na GP Women's College bu point tarahumdoi sinoda maitibu piduna semi final sangkibani Tournament asigi aroiba match sain kilpung ani ka minute tara tabada sanaragani nupa masagi match sing haying ayupung mapaldagi sanaba hogani Manipur hockey na sinduna tha asigi tang tara taruktigi team tarena group ani thongna khaidoktuna Kumal Lampak Estrotap Hockey Stadium da sathariba sahi 3 makhagi nupagi amadi sahi 3 makhagi nupigi ani suba President Cup Hockey Championship ki ngasi sarakiba nupigi ahanba match ta YCCIC kontha ahalupna Bisnupur Hockey Bugol ani sinoda amadi ani suba match ki sanakibada SYUC Usekon Khunongna KISSC Khongmanbu Panjal Mari amada maitiba pikre Championship asigi team mapan group ani thongna khaidukuna tha asigi tang tara tortigi stadium asida sathariba nupagi ngasi sanakiba match ta
CO Singjami Wangma Khetri Lekai Amadi YCCIC Kontha Ahalup Sanaru Singi Marakta Sahi Henba Yawi Haiduna protest of Budagi under protest Sanabana organizing committee na region Thadok Tabadagi Mets Sikanana Mai Paki Haiba Kangwangamdri. Taris Suba Mangsa Tabam Ibo Ema Madi Puinabati Memorial Mix Likam Knockout Kendra Wise Kang Tournament ki ngasi sana kipa Metsa Kundra Pom Kendra Kang Khutna Ya School Kendra Kang Khut Pumai Tiba Pikre Manipur Kang Association gi Miyang Makhada Singjamai Kang Khut Singa Mathang na Sinduna Mamang Thagi Tang Kuntaruktigi Kang Khut Taramari na Grumari Thongna Khairutuna Singjamai Kang Chang da Sathariba Tournament asigi ngasi sana kipa Metsa Kundra Pom Kendra Kang Khutna Ya School Kendra Kang Khut Pupanjal Kunma Thoi Trahumdoi da Mai Tiba Pikhibani Ahanba Hapta Kundapom Kendra Kangkunda Panjal Tramathoy Amadi Ya School Kendra Kangkunda Panjal Taruk Lauki Tournament Asigi Hayeng Kangsang Asida Thangmiban Kendra Kangkut Amadi Thongju Kendra Kangkut ka Sanagani Wangoi Kendra Kangkut Team A Wangoi Kendra LSK Kangkut Oinam Kendra Kangkut Amadi Kaishamthong Kendra Kangkut Sathariba Ahanba led W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament ki semi-final Sangkre Kangkut Tarahumdoi na Grumari Thongna Khairutuna Mamang Thagi Tang Kunithoi dagi Wangoi Longjam Lekai Community Hall Sathariba Tournament asigi ngasi sankiba Mari Suba Roiba quarter final match sa Wangoi Kendra Kangkutna Konthokjam Kendra Kangkut Pupanjal Taranithoi Tarukta Maithiba Piduna semi-final Sangkibani Tournament asigi ahanba semi-final match tha sigi tang kunda Wangoi Kendra Kangkut team A amadi Wangoi Kendra LSK Kangkut ka sanagani Ani Suba semi-final match tha sigi tang kunma thoida Oinam Kendra Kangkut amadi Kaishamthong Kendra Kangkut ka sanagani YOC Kodong Popi Yaipabi FC Kodong Popi Sathariba Sahi Tramri Makagi Ahanba State 11 6-man Asset Football Championship ki semi-final Sangkre Social Youth Club and the Lion FC Fans Club Irom Maijrong na Sinduna Mamang Thagi Tang Kunma Paldagi Team Kuntrani Thoi na Grum Nipal Thongna Khairutuna SYC Football Ground Sathariba Championship asigi ngasi sanakiba ani suba quarter final match da YOC Kodong Popina Zubial Belano FC Irom Maijrong Gol Taruk Sinoda amadi ahum suba quarter final match ki sanakibada Yaipabi FC Kodong Popina RFC Kyangbai Bugol Manga Sinoda Maitiba Biduna semi final Sangkibani Thakasari Makata Nangasi, Wakiba Inga Sagi Pau Amok Lobisi. Environment Director Tiki Panki Bangasi Wakiba Inga Samadi Nuchuki Pauda, Paitiki Sakiba, Celsius degree contractor Desmi Contramanga. Quaitiki Ingba, Celsius degree Tanatruk Desmi Contrani Toy. Luksita ya wising menilgisang maximum da sada marputra tret dasmik humputaret minimum da sada nipu humdoi dasmik taruk oiki ngasigi nong suki bagisang ahum dasmik humputra nipal millimeter ni Hauzik Loichilakpada Maru Pau Amukahana Indo-Myanmar border da drug lalamba fanabo honabada leibak ani ki market sound ungkat narure Akoi bagi pibam amadi sa usik ngak sen mahaibusi akoi khudumaki tangai padaba thokdang ni haina governor Dr. Nazma Heptullah na haikre Helicopter service haudunaba trial landing Jiribam helipad pangthokre Amasung Federal District Singi Potok Matang Saidi Hengana Putopang Amnanaba Farmers Sing Nakan Ponari Ngasigidi ISTV na mayam gidamakta pizza pa pau patang asida loizare mayang tabri ba mayam punamakuso amagkahana kurumzari